Impact TV na sandokpa hojariba Thabum Sima hairiba program sibu miyeng tabiriba punongpu ahamamuktada Kishore Chandra Wangkhem chana taramna okcheri. Thabum Sima, a carnival of Manipur cinema da handaki chatliba Thabum June sigi oina koina khangachariba si director, filmmaker, producer Romi Meitei ni hairiba thas Romi Meitei ge film ngatani koina uchagadoriba si aduga ngasi uchagadoriba film sigi mamingna Mikithi part 1 ni hairiba Mikithi part 1 ge Director Oibiriba Romi Meitei ga film asi thajadringi mamangda ngahak unadana wari watai sanajabagi tanjadu lominasi Ozabu Thabum Sima haiba thoram sida amuka hanna taram okcheri Ozab masi koina thajagadoriba film asi Mikithi 1 ni Ozab masi gi hek maming si taba da koi striking yam oiba ma hek oiba Mikithi haisida dum missing sina dum masi karmai to film no haiba si dum maming si makna dum oigiba si da aikoina hojik Mikithi part 1 sigi film si kari no masi kari storyline no aduga magi message na kari no haibsi tang tambiyo ja Mikithi se akoi punamak se naha oringe da khogi prime time haitare inkhalakpagi yang law matam se hakchang kallaga su wakhal yamna thauraga su mafam amada khoi se Mikithi loi oi aigi thamoina yamna khoida jaba khoigi naha oringe matam ayedi sana nateko mi sai tare mi gi naha oringe matam sida mana yamna pamjaba khoigi pakhang natraga laisa mase magi mamang dadi mangonda kenom haige taseng na nungsijaba sagi phawrba magi thamoida mami takraba madu phongdokna bkhona dadi mipum khudimakse Mikithi loina oi Mikithi loi oira kiba ngaktane film sigi maming sidi adune aduga Mikithi se nungsiba haiba saruk sida yawba yamna awonba achauba porakpa ngamba khoigi feeling amakane tasengna nungsiba haibasi mabu nungsiragadi transformation ama porakpa ngamgadobane magi nungsibana maram oiraga haitare madu transform tauba ngamdragadi asengba nungsiba natte ana Mikithi haba film sida adugyamna Mikithi oiba sagi character nupa sina mahakna magi thamoigi apambasi Mikithi oirambasi wangma lanthoga mangwanda magi thamoida phaujabasi phongdokko matam sida nupimcha sina khoigi yabiba ngamdaba haitare aduga nupimcha sinadi leiriba nupamcha sigi imungi phibam amasung magi tinariba amasung akoiba masi mana khangaga nupasi maga yamna thak chanade kaina mana lawjaba aduga hena khoigi phibam yamna phaba khoigi senthum yamna paiba arang araksing haitare masida ngawba nupi macha sina hojiki thamoi asengma nungsiba phongdok charakpa sai nupam sa sigi magi pungningi ihulse mana accept tawbiba ngamdaba hanjana sagi phongdok charaga su tathi tawaina hek tawbiba masiki phibam lakhiba adubu kona thangdadi nupam sa sida phawri basidi nungsiba haibasidi magi damakta awonba porpa ngamgadawbani haibasi asengba nungsijaba ma oibanena masi nungsibana marum oiraga nupam sa si punsida achauba awonba ma lakbane mahusana ma larik phana horkhibane aduga henna nupimcha sibu magi mafamda aise nang na si ohelakpani ko se haina mukhona bada masi mana khogi atopa lambi sing haitare na hawring da khogi langphaina na chatpa lambi do aduguma lambi sing do amta khandabida larik la sugi lam sida henna matam thadaraga kanna khonarakpadagi sagi nupamcha si amna matik chaba mi mo erak haitare atoba examination ma da mai palaktana maroina khogi koi Manipur gi Public Service Commission gi MCS oirakpagi kanone wari ma khakne nungsinaba pakhang leisani gi nungsinaba wari ni tawudabu nungsiba habasi awonba magi damakta onba ngamgadabani habasi ni Mikithi gi kanosita ye akata iside okay aja hoi hojik janabudi hui magi Mikithi part 1 sigi storyline se chaurap ma thambiri aduga masi koi Manipuri film dadi film ji always dum hugi love story gi angle se dum mathela moina dum yauna ba ngaktani haijari ba do wajagi gi hujiki Mikithi 1 stage da love story oijaraga su mayam dagi hen na
top khara peculiar oiba USP ni haina mayamna su accept to biba ojana su aigi di si climax ni aigi keno se poigi point oidoi se USP oidoi se haibasi kari no oiri no kadai wai na oiri no cinema se ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯊꯝꯖꯕꯗꯨꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯌꯥꯝꯕ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟ ꯑꯩꯈꯣꯏꯒꯤ ꯑꯄꯨꯛꯅꯤꯡ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯡꯕ ꯀꯩꯅꯣꯅꯦ ꯃꯁꯤ ꯂꯥꯛꯇ꯭ꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯟꯇꯦꯝ ꯍꯣꯔꯁꯅꯦ ꯂꯥꯛꯇ꯭ꯔꯤꯕ ꯃꯄꯥꯡꯒꯜ ꯌꯥꯝ ꯀꯟꯕ ꯁꯒꯣꯜ ꯑꯃꯒꯨꯝꯕꯅꯦ ꯑꯗꯣ ꯋꯥꯈꯜꯁꯤꯅ ꯃꯄꯥꯡ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯂꯝꯕꯤ ꯅꯠꯇ꯭ꯔꯒꯅ ꯇꯧꯍꯩꯗꯕ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯗꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯉꯥꯛꯇ ꯋꯥꯈꯜꯁꯤꯅ ꯂꯣꯏꯅꯃꯛ ꯃꯤꯑꯣꯏꯕꯁꯤ ꯄꯨꯔꯒ ꯂꯣꯏ ꯆꯠꯂꯦꯕ ꯑꯩꯈꯣꯏꯒꯤ ꯑꯟꯇꯦꯝ ꯍꯣꯔꯁꯅꯦꯕ ꯑꯗꯣ ꯃꯁꯤꯕꯨ ꯐꯖꯅ ꯂꯥꯛꯈ꯭ꯔꯕ ꯐꯖꯅ ꯂꯥꯛꯈꯤ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯒꯤ ꯑꯀꯟꯕ ꯏꯅꯔꯖꯤꯁꯦ ꯑꯩꯅ ꯄꯨꯅꯤꯡꯕ ꯅꯥꯀꯟꯗ ꯃꯥꯁꯤ ꯑꯩꯅ ꯁꯤꯟꯅꯕ ꯉꯝꯃꯦꯕ ꯃꯁꯤꯅꯤ ꯃꯤꯀꯤꯊꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯁꯤ ꯊꯝꯃꯀꯥꯟꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯀꯟꯅ ꯍꯣꯠꯅꯔꯛꯄꯗꯨꯅꯦꯕ ꯑꯗꯨꯅꯤ ꯃꯤꯀꯤꯊꯤꯗ ꯀꯟꯅ ꯑꯩꯅ ꯀꯟꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤ ꯑꯣꯀꯦ ꯑꯗꯣ ꯖꯥꯝꯁꯤꯒꯤ ꯀꯥꯁꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯅꯥꯅ ꯀꯨꯝꯕꯤꯕ ꯑꯗꯨꯒ ꯃꯁꯤ ꯀꯃꯥꯏꯅ ꯃꯁꯤ ꯐꯥꯏꯅꯦꯂꯥꯏꯁ ꯇꯧꯔꯤꯅꯣ ꯃꯥꯅ ꯇꯧꯔꯒꯗꯤ ꯌꯥꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯣꯏ ꯑꯗꯨꯝ ꯐꯤꯂꯝꯁꯤ ꯀꯩꯅꯣꯅꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯑꯃꯁꯨꯡ ꯄꯨꯟꯁꯤꯁꯤ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯑꯅꯤꯁꯨꯕ ꯃꯃꯤꯡꯅꯤ ꯀꯥꯏꯅ ꯅꯥꯀꯟ ꯑꯃꯗꯁꯨ ꯂꯦꯌꯔ ꯑꯃꯗ ꯋꯥꯔꯤ ꯂꯤꯕ ꯐꯤꯂꯝ ꯃꯈꯜꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯡ ꯃꯁꯤꯒꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯀꯨꯁꯤ ꯌꯥꯝꯅ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯅ ꯍꯦꯛ ꯑꯩ ꯊꯃꯣꯏꯗꯁꯨ ꯍꯦꯛ ꯐꯥꯎꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯍꯧꯖꯤꯛꯀꯤ ꯁꯥꯟꯇ ꯀꯧꯕ ꯀꯦꯔꯦꯛꯇꯔꯁꯤ ꯀꯥꯏꯀꯨꯅ ꯁꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯊꯣꯏꯕꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯑꯕꯦꯅꯥꯎꯅ ꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕ ꯃꯤꯀꯤꯊꯤ ꯄꯥꯔꯠ 1ꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯔꯣꯃꯤ ꯃꯩꯇꯩꯒ ꯑꯩꯍꯥꯛ ꯐꯤꯂꯝꯁꯤ ꯊꯥꯖꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯖꯕ ꯑꯣꯖꯥꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯥꯕꯨꯝ ꯁꯤꯃꯥ ꯀꯥꯔꯅꯤꯚꯦꯜ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯗ ꯊꯝꯖꯔꯤꯕ ꯃꯤꯀꯤꯊꯤ ꯄꯥꯔꯠ 1 ꯐꯤꯜꯝ ꯕꯥꯏ ꯔꯣꯃꯤ ꯃꯩꯇꯩ ꯄꯨꯝꯅꯃꯛꯀ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ